Tripura student body na Assam-Agartala Dagi Kokborok script ro Faoba Lambi Thingduna Khongjang Changsinkhre Hairi. Tripura student body na Kokborok ki Roman script demand tawraduna maru oiba lambi ama oiriba Assam-Agartala highway Thingduna Khongjang kaya Changsinkhre Hairi. Mari lainaba authorities singna Khongjang adu buloshin kinabasu kan nokhona ki Hairi. Hairi ba Khongjang adu Tripura Student Federation TSF na luchingduna Changsinkhibani Hairi. Khongjang asina maram oiraga Assam-Agartala National Highway da analayeng na chingba emergency gi oiba gari sing amata chatpa ngamkide amadi mahusagi fibamda chawna akaiba piki Hairi. Pau asina makha taraduna Kokborok language exam da Bengali mayeng na oriba asi Roman script na ohengadabani karigumba masigi demand asi fangdri Faobadi matam kaktana Assam-Agartala highway asi strike tawkhigani haina su student organization asina fongdokre Hairi. TSF ki president Karan Jamatiana fongdokhibada aikhoi Tripura machani aikhoi gi oiba lon mayek leizai aikhoina aikhoi gi irolda exam thajage haibada karigi yadribano karigi damakta government na tungda lakadaba Tripuri miro singda sanage khalibano haiba wahangsu Khongjang aduga mari lainana Tripura government ki mathakta hangkhisu Hairi.